Feedback channel la tabiriba singbu ikai khumna jabak loinana ngasi November gi tang 15 ingkumja lising ani konmathoi ningthau kaba numit ki khomjinba pau lobirasi chahi asigi August loisilakpada Kabul da leiba US Embassy thonglon khaba matung Afghanistan da Gulf leibak Qatar na American singi interest ngakna thabak tawbada yare haina Secretary of State Antonio Blinken na Irai numita phongdokre Joe Biden administration na Kabul da athuba matamda embassy amuk khanna hangani haibagi thajaba kaya leitre haibasi khongthang asina utli Maharashtra gi Gadchilodi hairiba mafam aduda C60 Maharashtra gi jawanna Naxali singa akanba firing tawada Naxali kuntaruk sikhre amasung atopa Naxali kharasu tamthina sokle haina pawgi cherol amana phongdokli loinana police jawan marisu asok apan nangkre hairiba police jawan sing adu Nagpur gi Orange City Hospital da laikanari Modi Lengakna Enforcement Director ED amasung Central Bureau of Investigation CBI gi chief ki thabak pubagi chahi manga ohenkre hana hairiba tenure asi chahi ani tawairami hojik CBI gi chief oina Subut Jaiswal amasung ED gina Sanjay Kumar Misrani Punjab ki lagliba Assembly Mikhal gi damak Aam Aadmi Party na ming tara yauba ahanba mirep ki list lauthokre ahanba list aduda yauriba mirep taramak hojik sitting MLA oiriba ngaktani Miyoi Kanglup kharagi lanai interest pirakpa pressure da lengak asina chaloi haina Manipur gi Chief Minister N Biren na phongdokre Chingmairong da leiba Hotel Classic Grande da ngarang pangthokkiba Thadau Students Association TSA gi humbumari suba mapok kumon thauramda athoiba mithung oina wangangbada mathaki wafam asi Chief Minister na phongdokladuna mahakna hai lengak asina Manipur da khundaminariba Kanglup Masel marakta nungsi chanaba amadi apunbagi saktam sagatnaba matam pumbada thabak tawgani loinana Chief Minister ama oina aihakki daitadi Indian Constitution gi manungda state asi chaukhatpa puraknaba amadi state asigi miyamgi yaifana thabak tawbani Delhi based journalist ani gi mathakta Tripura police ta FIR ama tawrakpadagi Tripura police na wahang pawhang chathakre makhoi ani adudi Samriddhi ke Sakunia amasung Swarna Jhani haina palli Kanglup Maselgi marakta irang oigadaba wahai kaya sijanarui haibagi damak FIR adu tawrakhibani Kasar lengakna oncologist Dr. Ravi Kananbu taramna okre Deputy Commissioner gi conference hall da pangthokkiba okpagi thoram aduda Kasar gi Deputy Commissioner Kirti Joli nahai Dr. Ravi Kanan masagi imung manung yauna silchar da honglaktuna laira anang singbu cancer gi laina dagi kannanaba lakliba singthaningai oiraba misak amani ningsingba yai Dr. Ravi Kanan Bharat ki lemjaningai oiraba Padma Shri Award piduna leibak asigi Rashtrapati Ramnath Kovind na ikai khumnarakhrabani ngarang nomaijing numit ki yai faraba pungkhamda Barak Museum Bantarapur Kachargi nauna sakraba sanglen gi sangaba thauram chinglemna pangthokre sangabagi ayuki thauramda kabi Sanmelan amasu pangthoki Imphal amasung Kasargi kabi nifumukna masana iba sereng pathoki nongthilgi afongba sesanda ngangom Basanta Kumar na mifam mapu aduga Gopal Sana Rajkumar na athoiba mithung oiki Koijam Sapon Maisnam Nandakumar KN Chan M Dev Singh Sinam Menjor amasung atai miyoi kayana Presidium member oina leitengbiki thauram aduda mamal leiraba wafam kaya thambiki haina su paw asina makhatari Angangi sahitya da thoidokna singthaba yaba Bharat ki lon kunmari da iba tongan balairikta Sahitya Academy New Delhi na Bal Sahitya Puruskar piduna lagli Chaichat 2020 gi Bal Sahitya Puruskar lanthokpagi thauram ama ngarang Bhubaneswar da leiba Jaydev Bhavan da pangthokre numidang wairam gi
ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯁ꯭ꯔꯤꯅꯤꯕꯥꯁꯟ ꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯑꯦꯋꯥꯔꯗꯤꯁꯤꯡꯗ ꯀꯣꯄꯔ ꯄ꯭ꯂꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯨꯄꯥ 50,000 ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯜ ꯄꯨꯔꯁꯀꯥꯔ 2020 ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯁꯤꯡꯍꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯋꯥꯔꯗ ꯑꯁꯤ ꯎꯆꯥꯟꯃꯩꯔꯥ ꯃꯤꯡꯊꯣꯟꯕ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌ ꯂꯥꯏꯔꯤꯛ ꯑꯃꯗ ꯈꯨꯠꯁꯤꯟꯅꯔꯛꯄꯅꯤ꯫ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯃꯥꯡꯗꯁꯨ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯦꯋꯥꯔꯗ ꯅꯠꯇꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯈ꯭ꯔꯕ ꯑꯏꯕꯅꯤ꯫ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯁꯤꯡꯍ ꯀꯁꯥꯔꯒꯤ ꯂꯈꯤꯄꯨꯔ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯄ꯭ꯔꯧ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯏꯕ ꯑꯃꯅ ꯕꯥꯜ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯁꯀꯥꯔ ꯐꯪꯂꯛꯄꯁꯤꯗ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯌꯨꯊ ꯐ꯭ꯔꯣꯟꯠꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ टी20 ꯋꯥꯔꯜꯗ ꯀꯞ ꯐꯥꯏꯅꯦꯜ ꯉꯝꯈ꯭ꯔꯦ꯫ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯇꯤꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯗꯦꯕꯤꯗ ꯋꯥꯔꯅꯔ ꯑꯃꯁꯨꯡ ꯃꯤꯆꯦꯜ ꯃꯥꯔꯁꯅ ꯐꯖꯔꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯇꯤꯝꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯑꯆꯧꯕ ꯄꯥꯔꯠꯅꯔꯁꯤꯞ ꯔꯟ ꯁꯦꯝꯈꯤ꯫ ꯅ꯭ꯌꯨꯖꯤꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯔꯟ ꯂꯧꯈꯤꯕ ꯄ꯭ꯂꯦꯌꯔꯗꯤ ꯀꯦꯞꯇꯦꯟ ꯋꯤꯂꯤꯌꯝꯁꯟꯅ 85 ꯔꯟ ꯁ꯭ꯀꯣꯔ ꯇꯧꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯆꯍꯤ 6 ꯃꯇꯨꯡꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ टी20 ꯋꯥꯔꯜꯗ ꯀꯞ ꯉꯝꯈꯤꯕꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫